Indian Red Cross Society Manipur State Branch na ngarang haibadi September tang kunturtagi haurka ngasi kunteret hawaching manungsda leibak sida tuiga sakra miyamgi ihau kaya sinasida aikoni miyamgi mateng panglaksari aikona pangjariba mateng mayam singsigi marukta khwaidagi hena maru oiribasi hui ambulance services su amani ambulance service ngarang dagi ngasi phawda aikoi Red Cross khatana asokpa pukhatpasi mi 60 gi matata pukhatani ado ngasi maksu aduga ngarang maksu akoina Red Cross ki ambulance ni haibasi khangaba ambulance lakpa matamda akoi satana haru singasu nauri kapa aduga akoi security ki maikei dagi su rap ki maikei Manipur police ki maikei dagi su akoi kari haiga dage kap tear gas na chingba kapa che masi araga di ambulance da di tobi da ba phaya na khali ngarang mak akoina asoka purga lakpa matamda singjameda rap ki kanguna taseng aikoida magi nomai du ulakan akoi chatpa yaroi adum thingba adugi yamna nungai ta thobok leigre maram achina leibak miyam da haijaning badi ambulance la abadi aikogi ambulance ki makhol se mayam ga su manaroi ba ambulance ki makhol se anta phombi rone mayam da su me sum kan oi na knowledge oi na ba si makhol je mayam da tabi na mayam da koina haijaning badi ambulance ki makhol ji tabi ragadi miyam na su ene khangbi bani masi yaragadi nauri kapam badu lepiyo ma akoi yamna paning da bai wan nate ko haijrise asok porak pa matamda akoi changjan ma matamda nauri kapa gadi nakal madagi akoi tiar gas kapsal lei nungmai even labran bhaw kapa yauri bne ba aduna khudong thingai oi akoi su safety first saibam lei akoi si ning badi nate bulletproof amana akoi ambulance hek lakpa matamda mayam sing kari yauri ni check to adigi noi si kana no kari no ka gaina unnecessarily matam manganba masi yargadi to binu siguma yam boy se bulletproof upi bra dom tang sing do piyo koi bulletproof upsunate Red Cross ki gari se bulletproof ki gari junate nomai maru na palasu pali aduga nauri maru na su pali nung na su pali akoi gari se si singtiamyu si su kai di singtiamyu si akoi na to mayam na thomak pa kai bani adu janatana gari ato pa akoi gari jin dazu yamna aso pa yamna thui thoina tarom masui thoin tar soina to bosu thoina torum da badi oiram bai ai adu soi badi oiram basu yai emotion dune hen badi to oiram basu yai adu aso pa leragadi yaragadi aso pa lokba laksari ba aso pa puthok sari ba akoi dadi disturbance yari gai to bidana ba hangat chage adu loina na akoi sidai dai henjalak pa tar badi akoi ambulance ke service se nungsi na pamna aikoi lep kibi yabagi phibam amadi phire phaw lorok pa yai